Tangdu Leitaba Leiriba Matamda Miam Gilangak Semba, Chakatorangi Tabak Singyauna, Apama Kudingmak Tunghan Bangam Gani Haina, MLA Tongam Biswajit na Fondokre. Ngasi All Tribal Film Organization Manipur na Sinduna Heal Our Land Haibathimda, Chandel District Headquarters ki Town Hall da one day get together for peace and prosperity Haibathoram Pangtokre. Isay Nomai gi Thoramadda Thongzue Sigi MLA Tongam Biswajit Kaloinana AMMOCOC gi President SM Jalal Amadi Social Activist Asankasarna Sarukya K. MLA Tongam Biswajit na Fongdokibada Yengthinaba Leiriba Makhei Hiram Amatada Maipakpa Ngamloi Sauningba Nungaitaba Khudingmak Thadok Nagadabani Ngasigi Thoramasida MLA Ama Oina Sarukyaba Khaktanatana Furup Kayana Kundariba Mafamda Lamdam Asigi Macha Ama Oina Sarukyaba Fangba Chauthok Chaningaini Ipa Ipu Singna Lamdam Asigi Liklam Asi Shauningba Pendaba Kaya Adu Penthok Naduna Amata Oina Ngaglam Khibani Ngasi Leiriba Saunaba Yengthinaba Amadi Toknga da Thazaba Khudingmak Thadokduna Tangdu Leitaba Hanjinana Hotnaminasi, Wari Sanaba Khaktana, Tangdu Leitaba Purakani Haibasi, Kangminasi, Lamdamasida Mamangidagi Leiraklaba, Tongan ba Furup Kanglup Singi, Laizariba Pazaraba Saktam Ngaktuna, Tamnanaba Hotnaminasi, Achumaran Kangdoktuna, Aikoi Khudingmak Tangdu Leitaba Hanjilhanaba Hotnaminasi, Haike. Cultural heritage, cultural identity, puna maksingje. Koi ngangna raga, aduga value singje. Kone loin mag accept tauna raga na share tauna raga na lagmi na bang hatni aduga ngasidi. Akogi misunderstanding like hiba pasta aduga. Akogi tuan ba akogi maraks the rumors aduga koi hatred. Puna maksingje na akogi ashaw na ngasidi amang mamoy base. Masi puna mag aina appeal taujari madudi ngasigi Leiriba Heal Our akogi land haibusika theme sigi Makhada madudi akogi puna mag nungai taba pen taba Leirigashu akoi na chatnaba principal madudi akogi forgive and forget haiba principal se chatle har kana sauning ba nungai tabul regasu puna maksing je kaina ba yadaba mioi ngakani akoga hawbudagi yelongai dagi lemina puna maksing je mage identity leitaba mage tongan ba akogi custom aduga food aduga everything puna maksing share tawu lakba je makha ta na su akoi tongminena ba aduga peace lakna ba puna maksing da akogi peace haiba je akogi true dialogue khakna lakani adu ngasi di akogi nungai traba post mafam je akogi dialogue But threaten overcome the honor of Puna Maxings the Gay Puna, Natok Minare Harakanda, Asing Bahinaba, Hataba Porto Patabani, Hibangambagi, Pangal Ama, put the Leiriba dormant strengthening Putway Harakanda, Akagi Sansa, Samas, the Akaba Portama Purakuda, Akuju, Light Lobzagate. Thoramadda All Tribal Film Organization ki General Secretary Johnson Gonmai na Fongdokibada, Hosek Lamdamasida Kundaminariba, Yelho Furup Masel gi Marakta, Amaga Saunaba Leiriba si culture na nungsi chana leminaba ngamhangani. Maramasinag ngasi culture gi thoramasi pangthok tuna miyamda nungsi chana na leminanaba, Pauzel piba hongdokpani haike. Ngasi gi Thoramadda Lamdamasi gi tongan ba Furup ki Miyoi Sing Sarukya kibagaloinana, Masak nairaba saisakpa kayana, Isai Sing Sakhi. Hiram the Manipur conflict Leiriba and Apoiki Jati Kangduna Lady, as an Apoy Mayam said, when one indigenous people with Apoiki meet the most Wabaki Matung in Apoina, Sigma musical peace concert of Masilaga, Apoiki Hiram the Masida, Apoy Sidigi Hodoga, Chili Basidigi Hodoga, Apoiki message as a four corners, east, west, north, south. Message peace and prosperity message Pina Bahina Penis minus in the he message heal our land team the so heal our land Hina Levene for the Waraba IDP the labor which in now my Amma lady Puruki Lanzena Leva my Amma lady when a case to Wangam Jade Adwarasu Moigi and Tamoy to the Hill Lama Pibiba I believe Kitang Shaina or Ragasu when a get together and a message of Puraga Mogi Wakan to the point of Sigum the Saru peace key the indigenous over travel key organization Punamosu Saruki I have a deep when the message so why not